National Capital Region NCR gi manung channa leiba district manga yauna Delhi da Mapunshi Loiraba Petrol amadi diesel gi gari singda lakliba November gi tang amadagi Thao Piraroi Hairi panba yabadi Hairi ba khongthang asi Delhi leingakna chatliba tha sigi amadagi chatnaba hauragani haina mamangda lauthokibani adumoinamak miyam gi reaction matung inna athingba si matam khara komthokibani madugi matung Delhi leingak ki maikaidagi Commission for Air Quality Management CAQM da haizarakpagi matung inna ngarang CAQM gi pangthokiba mifam amana leingak na piba matam gi matung inna chahi tara helaba diesel gi gari sing amadi chahi tara manga gi mathakta leiraba petrol gi gari sing da petrol amadi diesel pidana bawarep lokibani masiga loinana NCR gi manung chana leiba Gurugram Faridabad Noida Ghaziabad amasung Sonipat yauna lakliba November amadagi leingak na piba matam loiraba gari singda Thao pidana bawarep asi lokibani CAQM na lokhalakliba khongthang asigi matung inna gari singi chahi khangdoknaba Thao gi pump singda automated camera system thamgadawri loinana traffic police singnasu matam helaba gari sing lambi da chatanaba thabak lokhat hangani hairi